mayam bohan mamakta punsba yumna no taram noksari ngasi chenen asina pisasni ge makha tar ko episode 47 pudun laksari aina movie se pathopu matam da soi kilan ki ba madijita nando bo yor baso mayam ngapi mayam na senen nasibu nuksibiduna like comment amadi subscribe to biramo haijari fare du mayam movie rom da mai onsilasi amang episode ta rani amadi sanjit mari thamnaba tawriba aduda rokina thamdana bo hona kiba adu phawo mayam ni yingbikrabani masigi matung ta episode mayam no kudol tamjari Rokina mangduna rani hoida ising hajinba parda sing thaba amadi mo langsilapa kaya tawkiba asina sanjit kiduna rum madra ki sanaba tawri adubu rani na khamlaga themduna mari thamnaba tawri matam aduda babli vidya mama masa asi sanjit loina leiriba rum asida changlaklam makoi fiba masi ubada vidya dingaktuna yengi aduga babli di mama ado onthokre rani na sauning makoi lakpadagi handokna khri babli da harai aiji lohongba kuidribe ka asida changbadi pamdabani adubu sanjit nakoi arti kidamakta laklo hairi Sansisu hoi la age hari babli na sanaba tawbaga bidyana pharaga ngai kho ima sansit bayasu puraga sakro maksu dress hongdok le hari babli su sansit pu puduna rum adu dagi satkre rani tawriba asida saungba fauri aduga sansit ki matung ineraga satke tawbaga bidyana rani babi karade satke tawribano nangi sak ase amukaina fajana bagi dabak makeup tawbiduni haraga puraga satkre aduga parbita da bidyana ingi tawrami rani di masara sauningba haibtu fauri Pavitra ki plan asida vidya su yaure haibasu ai koina khangma ngame masigi matung devi puja ki tamak leiriba sing asi laknarami amritara ngasi duisra numit asida rani na mahapisa sini oipisa kanana su thingba ngamloi haina khali aduga puja ki tamak roki amari pavitra su lakli pavitra na duisra numit asida rani na mahapisa sini oinaba tawriba ase tungdana bhona gani haina khali auji rani amadi sanjichu puja ki tamakta lakli Pavitra na sanjit baya amadi rani ga mari thamnaba honari basi akoina thugai khre aduga mahang na mapisasni oibagi crown adusu magi makoktagi uhan ki badi yade mahang na soidna mapisasni oinaba tarokani adubu akoina thugaina ba hona gadabni haina hari roki su Pavitra na hari base loina tar auji devi imagi puja si hore matang puja tawna rakle Pavitra rani gi matungda inaraktuna senari aduga Pavitra angakpa ma thengnari rani si lai gi mayara sangsinduna leptuna laikre Rani sidi pisasni ni lai ga mamang nasang mangamdabani adubu rani di karisu tawtre aduga sanjit amadi rani puja gi plate asi pairaga puja tawri Pavitra na ngangna rani si masada karisu tawdana lai gi puja tawri basi kamaina tawri bano ma gi pisas ki sapam asisu uthorok chibasi kari kino soidana kari nomdi tawri haina khali rani na puja tawna mahang na puja tawba ngammagi maram ado ningsing laglami Pisas makok asina rani da harai nang na ma pisas ni oibagi crown ado nangi nanakta laglaba matamda nak sakti yamna leirba mi sakhaiba do oiraba aduga lagi asengba sakti kaya ama busu nangonda karimda tawba changba ngamlaroi hai kiba siningsing lagli aduga plate asi Pavitra da amu piram laga satkhre rani na sana Pavitra aigi amata oina ba honari bia plan asida nangna thugai bani adubu ma pisas ni oibagi plan kudimakti aina anadagi sinkrabani ai amadi sanjit ki luongbase loiraduna mafam aduda akoi ani mari thaungkrabani nangna agi plan tugaina ba tawjari adubu aidi yeknabadagi khongthang ama henduna mamang thangbani haina khanduna sakri Pavitra plate asi mathanda paidun leibasida somnana Pavitra da rokiti karaje laikhrabage mawoiramnina kharadi khangba yarabani arti tawbase nathanda tawnade Vidyana harai aingonda roki baya ase phone thoroktuna mahak lakle harai haiduna Pavitra gi support tawburi Pavitra na roki nahak oina ujadrabasu nahak aigi nakta lei haiba khangi haina khalame roki su Pavitra gi matungda tholoktuna Miss London hak matam pumda nahak ki manakta lei hairaga arti ki plate asi paiduna puja tawba yaukri Pavitra su roki asi puja tawba yaure haiba su khanglami makoi ani di puja tawri leiribasing nadi Pavitra khaktani uribasi Auji rani asi leiriba myam asi gi manindagi thoroktuna mathakta paikhalagli puja tawriba asi roki gi family khatana tana atopa mi khara su yauri rani na paiduna leiringai magi mathakta amuba kaya ba thorokli matam asda pisas leader asina rani da hai kiba ama aikoita konjen oina tahalagli pisas asina hari nangi maikai marigi akoibada amuba maiku kaya ama thoroklabadi nangi nanakta crown adu yoroklabani khangu haina hari atuga maiku asina leiriba mising asida paisilaktuna maiku sina maram oiraga Lai krom lebising asi gyan manglak matang taba horokli rani na aina muktang pisas ni oiragadi leiribasing ase sijraka sanu hari aduga nukli housing missing amadi roki gi family asi wan tharakli pisas onba babuji patik amadi amrita makodi karisu tawramdi rokina mayamna gyan mangduna leibasi uraga kari tawraba jano haina khali Pavitra di tawribase loina khangi mangonda di maiku asina sangbasu ngamdri aduga Pavitra na rani na akoida taroklibani adubu aina isorgi arti ase mapung fana tawgani dibi imana akoida karisu tholoi haina khali
हौजी रानी दी हराउन नोकली रोकी न ngangna karino maya masina amam ta wanthrakli basi hai ni khali Pavitra na hari tauri basi uraga na nungai ta farongani adubu pakhatkanu tauri basi rani na tauri bani nangonda hana dagi rani na tawkipagi jadu yaudunu leri bani nangdi mangni bani nangona karimta taroi kharadi khangu hairaga puja leptana tauri rani na lining binupi maningda yenglau ngasi asi sakti yamna leiba mahaphisasani oigadori bani hairaga nokli aduga makhara paithrakle aduga rani na muk haira aina aigi wasak ti pangthokle aduna mahaphisas nangna su nangi wasak ado ngau aigi mahaphisas ni obigi crown ado karaino haina hairami matam aduda floor asi se khairak-tuna labagum thorokle Pavitra na haira rani na tawriba asida akoina thunghandrabadi hanagi matagumna loina fani akoina soidana mai pakani aibu thajau hairi rani na mainung asidagi crown adu thorokpu ubada masado harauri crown asi mathakta paikhalakli rani na Rajput family asida aigi mari amasu laklani aina mari thamkrabani aduga mahaphisasni oibagi crown asisu aigi kok asta uptuna ahak mahaphisasni oiragani hairaga nokli aduga Pavitra da mung harai nangna family asi kanna honariba ado haujiti loina loirani rani na mai pakle aduga Rajput family asi loiragani hairaga nokli rokisu rani na tawriba asi loina uri aduga debi imada he ima rani na di mai pahanganu haina khurumjari aduga roki su satkri Pavitra na aina thajai phatabana aphabadagi kaitangdasu ngamloi haiba aina thajariba ase mangan binu ima hairaga khurumjari matam asida Pavitra gi marai paktagi mai asi thorokle rokina rani gi manakta chaliba asisu uba fangle mai asina Pavitra gi di ahum suba mamit haibadu oire Pavitra rani da yenglakli rani su crown asi umnabagi mathakta paikhalakli Pavitra karigumba ama ningsinglakli Pavitra na harai Roki rani na mahaphisasni oinabagi crown adu upnaba torkani aduna crown asi thukaiduna mangandaba yadabani aduna roki ahak nangi mating pami adu bunha karaida lei haibase aina kamaina khangani haibaga rokina thang ama thadarakde Pavitra na thang adu pairaga nahangna pot paiba yaramnina aina sunangu paiba yabasu yai aduna yabra yenge haiduna magi manakta famu hairi rokisu phamtharakni Pavitra na rokida nahang mafam asida leibra haina hangi rokisu lei khangnabagi Pavitra sokam Pavitra na roki manakta leire haiba khangbadagi makut aduna rokida paibada phautuktuna sale matam aduda Pavitra gi makupakte leiriba dasi ngathorokle Pavitra su uri aduga amu rokida pairakpada roki gi masada paibi yare asumna tawriba asida Pavitra se haraure aduga harai aina nangbudi thengma ngamle aduga aina pakatibadi tawgadoriba asida nahak khudong thiba tagadra khali rokina aina nangbu thajai hairi hausi prajenda muglakle roki si rani gi mayara kuntha duna leri Pavitra su mamin usimada marabak mai asi thoraktuna rokina tawriba amadi rani su loina uri Pavitra na je divi ima haina lawada divi ima gi saktam asi ma gi mainda thorakle tawriba se uraga babuji na kaino tawriba se Pavitra na kari tawba pamliba janu haina khali rani su crown atu upnabagi mathakta paikhalakli Pavitra rani tamna selakle babuji na rani na khoida karisu tawdana ba hairamani aduna koi karisu tawdaba tabani haina khali Rokisu Pavitra na selakpadagi makut adu thangalakli Pavitra gi makut bakte leriba da asisu nganthorokle aduga magi makut aduna roki gi makutta namlaga mahak wangna paikhalakle aduga makut adu tingthokbuda dibi magi saktam asidagi trisun ama pairakle trisun asi Pavitra na paigri babuji di rani na karisu tawgono haibagi matung ina ngakna yengduna leiri rani na crown asi ukke tawbaga Pavitra na crown asi trisun asina thinduna thugaikre mayam ngasi gidi movie si matang asida loisinjare aina movie si pathok matamda soiki lanti ba mati sita namda wo yor basu mayam ngapi mayam sene nasibu nusibiduna support of you haijari fare jodi mayam matangi episode ta muk thengnarase ngasi gidi bye bye